Manipur May Marida THOKKHIBA THOUDOK AMAGI video Ubada Prime Minister Narendra Modi na NUNGAITABA PHONGDOKKHRE Prime Minister Narendra Modi na Haikhre Manipur da nupi ani mafi thongdana miyam kangbu amana khongoi naraga pubagi thamoi sokningai oiraba video adu urubada maki thamoi khangamdaba amadi asawbana thalle amadi Maral Leibasing Lemna Lemna Tharoi Aihakna nation asida thazaba piningi madudi Maral Leibasing Lemna Tharoi Logi matung ina thabak lokhatkani Manipur gi ichanupi singda thokkiba adu kaidongaidasu ngakpiba ngamloi haina Prime Minister Modi na Parliament ki nongzumi fam hauramdaida phongdokkhre aihakna democracy ki laishang asigi manakta leplingai asida aihaki thamoi saina amadi asawbana thalle Manipur da thokkiba THOUDOK asi chawkhalaba khunai amagi ikai ningai ni Leibak Pumbabu ikai hangoi thanghalle haina Modi na haiki video adu haukiba me marida thokiba THOUDOK amani hari kukizo kanglofna Churchanpur da maite gi mathakta chatharakiba crime kaya gi paukhum oina maite na kuki singi mathakta chathakiba THOUDOK amani hari Congress na lengak paiba state sing Rajasthan amadi Chhattisgarh ta thokpa THOUDOK sing paladuna Prime Minister na state singi chief minister singda makoi makogi state law and order hena kankhat hannaba Ima Singh Amadi Jalnupi Singh the Thokpa crime Singda Khwaidagi Kanba Thavak Lokhanaba appeal tauki India ki Kachin Koya Khudingmakta Ekoina politics ki mathakta Hogatuna Tamtiba crime Singhi Mayokta Thavak Taugadabani Hainasu Phongdoki सभ्य समाज के लिए ये शर्मसार करने वाली घटना है पाप करने वाले गुनाह करने वाले कितने हैं कौन है वो अपनी जगह पे है लेकिन बेइज्जती पूरे देश की हो रही है 140 करोड़ देशवासियों को शर्मसार होना पड़ रहा है मैं सभी मुख्यमंत्रियों से आग्रह करता हूं कि वे अपने राज्य में कानून व्यवस्था को और मजबूत करें खास करके हमारी माताओं बहनों की रक्षा के लिए कठोर से कठोर कदम उठाएं घटना चाहे राजस्थान की हो घटना चाहे छत्तीसगढ़ की हो घटना चाहे मणिपुर की हो इस देश में हिंदुस्तान के किसी भी कोने में किसी भी की राज्य सरकार में राजनीतिक वाद विवाद से ऊपर उठ करके कानून व्यवस्था का महात्मा नारी का सम्मान और मैं देशवासियों को विश्वास दिलाना चाहता हूं किसी भी गुनहगार को बख्शा नहीं जाएगा कानून अपनी पूरी शक्ति से पूरी सख्ती से एक के बाद एक कदम उठाएगा मणिपुर की इन बेटियों के साथ जो हुआ है इसको कभी माफ नहीं किया जा सकता है बहुत बहुत धन्यवाद दोस्तों Maraksida Panba Yabadi Opposition Party Singna Manipur da Thokliba THOUDOK asigi matangda Prime Minister na warol ama pinaba taksin krabani MP tara mangana Manipur gi matangda khananaba atei business pomnamak lepnaba notice su pisin krabani Amaromda video viral chatkiba THOUDOK aduga mari lenana Thobal district gi manung chanba Nongpok Sekmai police station da mi faraga puba gang rape toba amadi mi hatpagi case ama register tawre haina police control room dagi thadorpa cherol amana hairi loinana video aduda uriba miyoi sing adu fanaba operation chathaba haukibaga loinana miyoi ama faraba miyoi adudi heradas kaui thawal dagi ni jai kuntranitoi shure hari nakal amaromda chief minister N Birena THOUDOK adugi video ubada thamoi sokna nungaitaba phongdokkhre amadi yamna kana condemn tawkhre magna mapangi news agency amada piba interview da video adu hack ubaga mahak police da khudakta combing operation tawduna chenaba miyoi sing fanaba Haikhre haina phongdoki cyber crime unit tasu madu asengbra kanana thagalakpano thigatnaba khangankhre haiki miyoi bagi mayokta chathaba crime ni maduda chenaba miyoi sing logi matung inna chap chaba cherak phanghangani haiki I'm really very shocked when I saw the video yesterday. And after seeing the video, I immediately inquired about the incident. This incident, as per report available to me, was happened on May 4th. Just immediately, this crisis was happened on 3rd, and the next day it was happened. But this video leaked only after 47 days gap. And I was really shocked when such incident was taken place. So this type of, the natural attitude, I strongly condemn it. And it is a crime against the humanity. It's the heinous crime. And the state government will not
keep silent. State government will not keep silent. Immediately after seeing the video, I asked to have mass combing operation where the suspected areas, and I also asked to the cybercrime to see the video's authenticity. And yesterday night itself, in around 1:30 a.m., we have arrested one man culprit who are involved in this heinous crime. And the state government will make effort to get the culprit the maximum punishment, like capital punishment.